Makata laksinangisina khoi lagliba tang kuntra matusi khoi COCOMI ni silaga Manipur Kanba Khongchat na pangthokadori ngarang si khoi press conference pangthoe mayam da haire masi mayam apunbagi kholaw ma daka ibnina mayam si sintha lepi haidana da khoi kayum kan da dum thengna ba yawi khoi sintha lepi haraga su sabak si khoi lingjen manadabagi mami haidre somna kanna rally chatkani somna kanna dukan hanga mayam leini duna lakadori ba tang kuntra matho khoi khut soktana digi paidana khotna tobo mayam tawi duga akhoi gi oibasingna dum khoi ji hazur gida yaning dagadi khine hajabado kangla utra mamangda angau mangagi mangakian gibudo saib ai prajana yadrene haidana tawgu potu koi ningsing phayene khale duna lakadurba tang kunthra matho da chakadurba Manipur Kanba Khongchat se masi matang dadi gidajeng gi kari motha meaning Dajit ekhoi COCOMI na singa doliba January tang kunthra ga mathoi Manipur Kanba Khongchat na ming thon madugumba namisi khongchat se yam maruiba yam aruba maruiba ekhoi khongchat am oina khoi ubum sangi da jiko namisi ekhoi kwaithen dagi ekhoi kwaithen tiding ground dagi ekhoi mayam gelen pulla matungda ekhoi pung 10 dagi pungsan ba gone namagi quarter fonge ado sti chung court dagi tiding ground dagi chatpa hobojina sum sala sala thamai ban phawraga thau ground da panchung oira matungda miyam ni pathokuni haida jiko ada ekhoi gi handaki Manipur Kanba Khongchat se najet masi ekhoi am try na lohon mati phatre manam di masi ki khongchat ekhoi message sama na tagana miyam kholaw matra Manipur miyam na center la nga sanai balila ekhoi manung sanai political drama sing ekhoi manung da lei badugum ba moment ta da mayam sing se ekhoi miyam lei satra naharo naha mayam imai ben mayam Manipur praja kodingmak any community kodingmak punjal laga ekhoi punna ekhoi lepol lei haba se khangu haba dugi oba message ma dikoi hendring da jiko masih ki khongchat se masih tiliba miyam yoba ngagi mai thong mayam hinjina yenga leiri Manipur pharana bai damta Manipur pharana bhono Manipur kanana bai damta na sa thau pangthu waina message pi badu khongchat ama galona na Manipur praja miyam na madu yenga leiri haba se khang mo haba gi dugumba ngagi khongchat ama ni da ko unmi yai lo ya ro dona ngai thum ko dai lo ya ro nami simadi khoi satra sing any kind of Manipur du khundaminari badu fruit khuding mak Manipur kanma pamba Manipur thugaya pamdaba adu project section khuding mak haida jiko any community Manipur punna hingmina pamba hanagi le Manipur ipai pun thamira Manipur do kaidana na bagi damak tungda lakado Manipur amagi damak Manipur thugaya yana bagi damak do musuki punase ekoi punna shroki amina Manipur imana Manipur kan thugaya kunja jage lulena COCOMI sebenarnya kunci kesenangan ada jadi besar. Koi, yamna koi, maru ibu kunci kan mana ini dah koi penjelasan dah. Sabsana miyang warep, miyang apa mau warep tu? Kamu orang tu pilih nama COCOMI dah semua tu, tahu pilih nama hari kau dah semua tu apa mau tu thamjage. Isyarat sambil isyarat, ibu tu ibu tu sambil isyarat, mai pak na, miyang pulau mengeluh nama Manipur Kanba Khongchat, mai pak aja pun dah thamjage tadi. Yang pasal home thambi maru